ꯑꯍꯥꯟꯕꯃꯛꯇꯗ ꯒꯨꯟꯖꯨ ꯃꯩ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯍꯧꯖꯤꯛ ꯑꯃꯨꯛ ꯂꯩꯖꯔꯦ ꯂꯩꯃꯟ ꯆꯜꯂꯕꯤ ꯍꯥꯏꯔꯤꯕ ꯑꯁꯤꯒꯤ ꯃꯔꯤꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝ ꯂꯧꯕꯤꯁꯤ꯫ ꯇꯣꯝꯕ: ꯉꯁꯤ ꯉꯔꯥꯡꯁꯤ ꯄꯣꯠ ꯑꯣꯟꯊꯣꯛꯅ ꯁꯤꯠꯈꯤꯗꯦꯗ ꯍꯣꯇꯦꯜ ꯃꯩ ꯆꯥꯛꯈꯤꯕꯗꯒꯤ ꯂꯛꯁꯃꯤ ꯆꯦꯟꯈ꯭ꯔ ꯃꯥꯜꯂꯦ꯫ ꯄꯣꯠ ꯁꯤꯠꯇꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯏꯆꯦꯅ ꯃꯔꯣꯜ ꯑꯃ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯔꯤꯕ ꯂꯩ ꯅꯥꯆꯣꯝꯒ ꯊꯦꯠꯂꯗꯅ꯫ ꯐꯖꯇꯣꯝꯕꯤ: ꯄꯣꯠ ꯁꯤꯠꯀꯦ ꯁꯤꯠꯂꯨ ꯁꯤꯠꯂꯣꯏ ꯇꯣꯛꯎ ꯅꯣꯡꯃꯒꯤ ꯂꯥꯏꯔꯦꯝꯕꯤꯅ ꯇꯝꯕꯅꯤ꯫ ꯈꯪꯗꯦ ꯀꯔꯤꯅꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃ ꯇꯧꯔꯤ꯫ ꯃꯪꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯊꯔꯣ ꯊꯝꯕꯥꯜ ꯁꯥꯠꯄ ꯐꯖꯔꯕ ꯏꯁꯤꯡ ꯏꯃꯥꯏ ꯆꯣꯟꯕ ꯄꯨꯈ꯭ꯔꯤꯒꯁꯨ ꯎꯔꯝꯃꯤ꯫ ꯇꯣꯝꯕꯅ ꯈꯨꯝꯂꯛꯏ: ꯑꯗꯨꯗꯤ ꯉꯁꯤꯗꯤ ꯄꯣꯠ ꯁꯤꯠꯂꯅꯤ ꯑꯩꯅ ꯍꯥꯏꯕ ꯁꯣꯏꯗꯕꯅꯤ꯫ ꯐꯖꯇꯣꯝꯕꯤ: ꯑꯩꯈꯣꯏꯁꯦ ꯃꯤꯒꯤ ꯇꯧꯕꯤꯃꯜ ꯈꯪꯗꯦ ꯍꯥꯏꯔꯅꯤ ꯅꯈꯣꯏꯒꯤ ꯑꯣꯖꯥꯈꯣꯏꯗ ꯅꯣꯡꯃꯇꯁꯨ ꯆꯠꯂꯨꯁꯤ꯫ ꯇꯣꯝꯕꯅ ꯈꯨꯝꯂꯛꯏ: ꯑꯣꯖꯥꯈꯣꯏꯒꯤ ꯃꯌꯨꯝꯗꯤ ꯌꯥꯝꯅ ꯆꯥꯎꯏ ꯆꯦꯛꯐꯜꯁꯨ ꯈꯥꯏ ꯎ ꯋꯥ ꯌꯥꯝꯅ ꯍꯧꯏ ꯁꯤꯛꯄꯤꯒꯁꯨ ꯌꯥꯝꯅ ꯂꯩ꯫ ꯑꯣꯖꯥꯒꯤ ꯀꯥ ꯑꯃ ꯂꯩ ꯃꯗꯨꯗ ꯊꯥꯡ ꯇꯥ ꯌꯥꯝꯅ ꯂꯩ꯫ ꯐꯖꯇꯣꯝꯕꯤ: ꯑꯩꯈꯣꯏꯅ ꯆꯠꯂꯨꯕꯗ ꯁꯥꯎꯗꯤ ꯁꯥꯎꯔꯛꯂꯣꯏꯀꯣ? ꯇꯣꯝꯕ: ꯑꯩꯗꯤ ꯁꯥꯎꯔꯛꯀꯗꯧ ꯃꯥꯜꯂꯦ꯫ ꯐꯖꯇꯣꯝꯕꯤ: ꯁꯥꯎꯖꯒꯦ ꯁꯥꯎꯖꯁꯅꯨ ꯑꯃꯨꯛꯇꯪꯗꯤ ꯆꯠꯂꯨꯁꯤ ꯏꯄ꯭ꯋꯥꯗꯤ ꯃꯔꯝ ꯑꯣꯛꯈ꯭ꯔꯦ ꯐꯨꯔꯤꯠ ꯈꯣꯡꯒ꯭ꯔꯥꯎ ꯑꯍꯟꯕ ꯂꯩꯕꯤꯅꯤ꯫ ꯇꯣꯝꯕꯅ ꯈꯨꯝꯂꯛꯏ: ꯇꯜꯂꯤ ꯀꯩꯁꯨ ꯅꯍꯥꯟꯃꯨꯛꯁꯨ ꯁꯦꯀꯦꯟ ꯍꯦꯟ ꯉꯥꯛꯇ ꯂꯩꯕꯤ꯫ ꯐꯖꯇꯣꯝꯕꯤ: ꯄꯩꯁꯥ ꯂꯩꯇꯗꯨꯅ ꯇꯧꯕꯅꯤ ꯍꯟꯗꯛꯇꯤ ꯑꯍꯟꯕ ꯉꯥꯛꯇ ꯂꯩꯕꯤꯔꯅꯤ꯫ ꯊꯧꯕꯅ: ꯍꯦ ꯐꯖꯇꯣꯝꯕꯤ ꯅꯪꯅ ꯉꯔꯥꯡ ꯑꯩꯅ ꯆꯥ ꯊꯛꯀꯦ ꯍꯥꯏꯔꯒ ꯆꯥ ꯌꯣꯟꯗ꯭ꯔꯦ ꯍꯥꯏꯅ ꯑꯩꯕꯨ ꯏꯀꯥꯏꯕ ꯄꯤꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯐꯖꯇꯣꯝꯕꯤꯅ ꯈꯨꯝꯂꯛꯏ: ꯀꯅꯥꯅꯣ ꯅꯨꯃꯤꯠ ꯌꯨꯡꯕꯁꯤꯗ ꯀ꯭ꯋꯥꯛ ꯈꯣꯡꯂꯔꯤꯁꯤꯅ? ꯊꯧꯕꯅ ꯈꯨꯝꯂꯛꯏ: ꯀ꯭ꯋꯥꯛ ꯈꯣꯡꯕ ꯍꯥꯏꯅ ꯅꯪꯅ ꯉꯔꯥꯡ ꯃꯤꯒꯤ ꯃꯃꯥꯡꯗ ꯆꯥ ꯌꯣꯟꯗ꯭ꯔꯦ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯤꯗꯨꯕꯨ ꯑꯩꯈꯣꯏꯁꯦ ꯀꯩꯁꯨ ꯑꯣꯏꯗꯅ ꯎꯕꯒꯤ ꯋꯥꯅꯤꯅꯦ ꯑꯩꯁꯦ꯫ ꯂꯝꯗꯝꯁꯤꯗꯗꯤ ꯇꯈꯦꯜꯂꯝꯕꯝ ꯊꯣꯛꯏꯕ ꯊꯧꯕ ꯍꯥꯏꯗꯅ ꯏꯃꯤꯡ ꯂꯩꯔꯤꯕꯅꯤ꯫ ꯐꯖꯇꯣꯝꯕꯤ: ꯅꯪꯗꯤ ꯌꯨ ꯇꯞ ꯇꯥꯅ ꯊꯛꯆꯤꯜꯂꯒ ꯍꯥꯏꯔꯪ ꯇꯨꯔꯪ ꯂꯥꯎ ꯈꯣꯡꯗꯅ ꯂꯥꯛꯂꯦ ꯑꯗꯨꯗꯕꯨ ꯀꯅꯥꯅ ꯅꯉꯣꯟꯗ ꯆꯥ ꯄꯤꯊꯛꯀꯅꯤ? ꯂꯩꯇ꯭ꯔꯦ ꯌꯣꯟꯗ꯭ꯔꯦ ꯍꯥꯏꯕ ꯃꯁꯥꯅ ꯇꯥꯕꯅꯤ꯫ ꯅꯪꯁꯦ ꯌꯥꯝꯅ ꯑꯉꯥꯡꯅꯤ ꯑꯩꯉꯣꯟꯗ ꯏꯆꯦ ꯏꯅꯦ ꯀꯧꯕꯁꯨ ꯌꯥꯏ ꯑꯗꯨꯗꯤ ꯅꯠꯇꯗꯅ ꯐꯖꯇꯣꯝꯕꯤ ꯆꯥ ꯄꯨꯊꯣꯔꯛꯎ ꯍꯦꯛ ꯍꯥꯏꯕ ꯅꯪ ꯃꯉꯥꯏꯔꯦꯍꯦ ꯒꯨꯟꯗꯥꯅꯤ ꯀꯥꯏꯅ ꯈꯤꯖꯔꯦ ꯏꯕꯨꯡꯉꯣ꯫ ꯅꯍꯥꯟꯃꯨꯛꯁꯨ ꯅꯪꯒꯨꯝꯕ ꯈꯔ ꯂꯥꯛꯂꯒ ꯌꯨ ꯊꯝꯖꯤꯟꯕꯤꯔꯝꯗꯅ ꯈꯣꯟ ꯀꯥꯔꯨꯔꯦ ꯁ꯭ꯋꯥꯏꯗ ꯆꯪꯕꯤꯔꯛꯀꯅꯨ꯫ ꯊꯧꯕꯅ: ꯑꯦ ꯃꯁꯤ ꯖꯥꯠ ꯑꯃꯅꯤꯅꯦ ꯅꯪ ꯑꯩ ꯃꯁꯛ ꯈꯪꯗ꯭ꯔꯥ? ꯐꯖꯇꯣꯝꯕꯤ: ꯈꯪꯗꯦ ꯈꯪꯗꯦ ꯑꯩ ꯀꯅꯥꯝꯇ ꯈꯪꯗꯦ꯫ ꯊꯧꯕꯅ ꯑꯃꯨꯛ: ꯑꯩꯁꯦ ꯊꯧꯕꯅꯤ ꯊꯧꯕ꯫ ꯐꯖꯇꯣꯝꯕꯤ: ꯊꯧꯕ ꯑꯣꯏꯔꯦ ꯀꯔꯤ ꯇꯧ ꯍꯥꯏꯕꯤꯕꯅꯣ? ꯆꯠꯂꯣ ꯅꯁꯛ ꯌꯦꯡꯅꯤꯡꯗꯦ꯫ ꯊꯧꯕꯅ: ꯆꯠꯂꯣꯏ ꯆꯥ ꯊꯛꯈꯤꯅꯤ꯫ ꯐꯖꯇꯣꯝꯕꯤ: ꯆꯥ ꯂꯩꯇꯦ꯫ ꯊꯧꯕꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ: ꯂꯩꯇ꯭ꯔꯒ ꯂꯣꯜꯂꯨ ꯑꯩꯒꯤ ꯑꯣꯔꯗꯔꯅꯤ ꯕꯥꯏ ꯑꯣꯔꯗꯔ꯫ ꯐꯖꯇꯣꯝꯕꯤ: ꯇꯣꯝꯕ ꯁꯤꯡꯁꯤꯗ ꯄꯨꯊꯣꯛꯎꯍꯦ꯫ ꯊꯧꯕꯅ: ꯀꯔꯤ ꯑꯩꯉꯣꯟꯗꯕꯨ ꯊꯧꯕꯗꯕꯣ? ꯐꯖꯇꯣꯝꯕꯤ: ꯊꯧꯕꯗꯅꯤꯅꯦ ꯁꯦ ꯀꯜꯂꯦꯗꯅ ꯀꯝꯗꯧꯏ? ꯇꯣꯝꯕꯅ: ꯍꯣ ꯅꯨꯄꯤ ꯐꯨꯔꯦ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ? ꯆꯤꯡꯂꯦꯟ: ꯍꯩ ꯅꯨꯄꯥ ꯅꯪꯅ ꯅꯨꯄꯤꯒ ꯈꯠꯅꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯊꯧꯕꯅ: ꯆꯥ ꯊꯛꯀꯦ ꯍꯥꯏꯔꯒ ꯁꯨꯝꯖꯤꯟꯅ ꯀꯜꯂꯤꯕꯅꯤ꯫ ꯐꯖꯇꯣꯝꯕꯤ: ꯅꯪ ꯆꯥ ꯊꯛꯀꯦ ꯆꯨꯝꯅ ꯍꯥꯏꯕ꯭ꯔꯥ? ꯏꯈꯥꯒꯤ ꯑꯉꯥꯡ ꯅꯪꯅꯁꯨ ꯎꯁꯤꯠꯇꯕ ꯋꯥꯉꯥꯡ ꯁꯉꯥꯡ꯫ ꯊꯧꯕꯅ: ꯍꯣꯇꯦꯜ ꯐꯝꯕꯤ ꯅꯪꯕꯨꯗꯤ ꯀꯔꯤ ꯇꯧꯕꯒꯤ ꯎꯁꯤꯠꯀꯗꯧꯔꯤꯕ? ꯐꯖꯇꯣꯝꯕꯤ: ꯎꯁꯤꯠꯇꯕꯒꯤꯅꯤ ꯁꯨꯝꯖꯤꯟꯅ ꯀꯜꯂꯤꯕꯗꯣ꯫ ꯊꯧꯕ: ꯌꯦꯡꯉꯨꯅꯦ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯍꯦ ꯅꯪ ꯂꯣꯏꯁꯤꯜꯂꯨꯔꯣ꯫ ꯐꯖꯇꯣꯝꯕꯤ: ꯅꯪꯅ ꯉꯝꯂꯒ ꯂꯣꯏꯁꯤꯜꯂꯨꯅꯦ꯫ ꯆꯤꯡꯂꯦꯟꯅ ꯑꯃꯨꯛ: ꯐꯔꯦ ꯇꯣꯛꯅꯔꯣ ꯅꯨꯄꯥꯃꯆꯥ ꯅꯪꯅ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕ ꯍꯣꯇꯦꯜ ꯐꯝꯕꯤ ꯅꯪꯕꯨ ꯀꯩꯗꯧꯅ ꯎꯁꯤꯠꯀꯅꯤ ꯍꯥꯏꯕꯗꯣ ꯃꯗꯨ ꯂꯥꯜꯂꯤ꯫ ꯅꯪꯅ ꯅꯊꯛꯀꯤ ꯑꯍꯜ ꯑꯣꯏꯕꯒꯤ ꯃꯤꯡꯒꯧ ꯑꯃ ꯀꯧꯕꯗꯁꯨ ꯂꯥꯜꯂꯤ ꯃꯩꯇꯩꯗꯗꯤ ꯃꯗꯨ ꯆꯠꯅꯗꯦ꯫ ꯅꯪ ꯃꯩꯇꯩ ꯅꯠꯇ꯭ꯔꯥ? ꯑꯗꯨꯕꯨ ꯐꯔꯦ ꯉꯁꯤꯗꯤ ꯅꯪ ꯆꯠꯈ꯭ꯔꯣ꯫ ꯊꯧꯕꯅ: ꯑꯩ ꯆꯠꯂꯣꯏ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤ ꯃꯔꯨ ꯀꯣꯛꯊꯣꯛꯀꯅꯤ꯫ ꯆꯤꯡꯂꯦꯟꯅ: ꯅꯪꯒꯤ ꯀꯔꯤ ꯅꯇꯤꯛ ꯂꯩꯗꯅ ꯐꯖꯅ ꯍꯥꯏꯔꯤꯉꯩꯁꯤꯗ ꯆꯠꯍꯧ ꯅꯠꯇ꯭ꯔꯕꯗꯤ ꯉꯁꯤ ꯑꯍꯥꯡꯕ ꯁꯣꯔꯣꯛ ꯑꯁꯤꯗ ꯅꯍꯥꯛ ꯑꯩꯒ ꯂꯝꯕꯥ ꯇꯧꯅꯒꯅꯤ꯫
ꯈꯨꯠꯂꯥꯏ ꯄꯥꯏꯅꯒꯨꯝꯁꯤꯔꯥ? ꯅꯪꯅ ꯑꯄꯥꯝꯕ ꯈꯟꯖꯕ ꯌꯥꯒꯅꯤ. ꯅꯣꯛꯅꯤꯡꯉꯤ. ꯋꯥꯈꯜ ꯂꯩꯇꯕ ꯑꯄꯪꯕ. ꯀꯔꯤꯅꯣ? ꯅꯈꯣꯏꯅ ꯅꯨꯄꯤ ꯃꯆꯥ ꯑꯃꯇꯪ ꯍꯣꯇꯦꯜ ꯐꯝꯖꯔꯤꯕꯁꯤꯗ ꯅꯆꯦ ꯅꯆꯜꯗꯧꯅ ꯌꯦꯡꯕ ꯁꯨꯡꯉꯝ ꯉꯝꯗꯕ. ꯑꯁꯣꯟꯕ ꯊꯤꯔꯒ ꯁꯦꯒꯥꯏꯗꯨꯅ ꯆꯥꯕꯗꯨ ꯆꯤꯡꯂꯦꯟ, ꯑꯩꯒꯤ ꯏꯃꯥꯡꯗꯗꯤ ꯌꯥꯔꯣꯏ. ꯅꯔꯤ ꯂꯩꯔꯕꯗꯤ ꯂꯥꯎ, ꯃꯇꯝ ꯃꯥꯡꯍꯟꯒꯅꯨ, ꯍꯧꯖꯤꯛ ꯆꯣꯡꯊꯣꯔꯛꯎ. ꯆꯠꯈꯤꯅꯨ, ꯍꯜꯂꯛꯀꯣ. ꯍꯧꯖꯤꯛꯇ ꯄꯤꯗꯣꯜꯂꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯗ ꯀꯩꯒꯨꯝꯅ ꯆꯣꯡꯂꯝꯕꯗꯥꯏ. ꯇꯣꯝꯕꯅ, ꯆꯦꯟꯈ꯭ꯔꯦꯅꯦꯁꯦ, ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯈ꯭ꯔꯦ. ꯑꯣꯖꯥ, ꯀꯩꯗꯧ ꯆꯦꯜꯂꯤ? ꯆꯤꯡꯂꯦꯟ, ꯐꯖꯇꯣꯝꯕꯤ, ꯀꯩꯗꯧꯒꯦ ꯅꯪꯕꯨ ꯍꯣꯇꯦꯜꯁꯦ ꯐꯝꯂꯒꯅꯣ? ꯅꯪꯒꯤ ꯍꯤꯡꯅꯕ ꯑꯇꯣꯞꯄ ꯎꯄꯥꯏ ꯑꯃ ꯌꯦꯡꯉꯨ. ꯐꯖꯇꯣꯝꯕꯤ, ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯒꯗꯧꯕ? ꯍꯣꯇꯦꯜ ꯐꯝꯕꯗꯤ ꯁꯦꯜ ꯈꯖꯤꯛ ꯈꯛꯇ ꯍꯧꯗꯣꯛꯄ ꯌꯥꯏ. ꯂꯨꯄꯥ 200-300 ꯇꯟꯁꯨ ꯍꯧꯗꯣꯛꯄ ꯌꯥꯏ. ꯄꯥꯡꯒꯜ ꯈꯔ ꯋꯥꯖꯔꯕꯁꯨ ꯊꯨꯅ ꯁꯦꯟ ꯑꯣꯜꯂꯤ. ꯐꯤ ꯁꯥꯔꯦ, ꯊꯥ 1-2 ꯆꯪꯏ. ꯐꯤꯁꯥꯃꯛꯁꯨ ꯈꯖꯤꯛꯇꯪ ꯂꯪꯆꯥꯛ ꯆꯥꯛꯏ. ꯄꯨꯛ ꯊꯨꯡꯅꯅꯕ ꯆꯥꯕ ꯐꯪꯗꯦ. ꯆꯤꯡꯂꯦꯟ, ꯅꯪꯕꯨ ꯁꯩꯇꯥꯟꯁꯤꯡ ꯑꯁꯤꯅ ꯑꯣꯜꯂꯤꯕꯁꯤ ꯃꯥꯌꯣꯛꯅꯗꯨꯅ ꯀꯌꯥ ꯀꯨꯏꯅ ꯂꯩꯒꯅꯤ? ꯅꯣꯡꯃꯗꯤ ꯅꯪ ꯁꯣꯏꯗꯅ ꯂꯩꯈꯥ ꯇꯥꯅ ꯃꯥꯡꯍꯟꯈ꯭ꯔꯒꯅꯤ. ꯑꯩꯅ ꯅꯪꯕꯨ ꯆꯥꯡꯌꯦꯡ ꯌꯦꯡꯂꯤꯕꯅꯤ. ꯐꯖꯇꯣꯝꯕꯤ, ꯀꯔꯤꯒꯤ ꯆꯥꯡꯌꯦꯡ ꯌꯦꯡꯕꯤꯔꯤꯕꯅꯣ? ꯅꯍꯥꯟꯗꯤ ꯇꯣꯏꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯥꯏ. ꯆꯤꯡꯂꯦꯟ, ꯊꯕꯛ ꯂꯩꯇꯅ ꯇꯣꯏꯅ ꯂꯥꯛꯄ ꯌꯥꯕ ꯅꯠꯇꯦꯅꯦ. ꯅꯉꯣꯟꯗ ꯃꯤꯅ ꯀꯅꯥ ꯇꯥꯅꯤ ꯉꯥꯡꯅꯒꯗꯧꯔꯤꯕꯅꯤ. ꯅꯪ ꯈꯪꯗ꯭ꯔꯥ, ꯂꯤꯟꯅ ꯆꯤꯛꯄꯒꯤ ꯍꯤꯗꯥꯛ ꯂꯩ, ꯃꯤ ꯐꯠꯇꯕꯒꯤ ꯍꯤꯗꯥꯛ ꯂꯩꯇꯦ. ꯐꯖꯇꯣꯝꯕꯤ, ꯉꯥꯡꯅꯁꯅꯨ. ꯃꯤꯅ ꯉꯥꯡꯅꯕ ꯌꯥꯕ ꯃꯈꯩ ꯉꯥꯡꯅꯔꯁꯨ ꯍꯤꯡꯅꯕꯒꯤ ꯍꯣꯇꯦꯜ ꯐꯝꯕꯤ, ꯑꯉꯝꯕꯤ ꯍꯥꯏꯕ ꯕꯗꯅꯥꯝ ꯑꯁꯤ ꯊꯣꯛꯂꯦ. ꯍꯧꯖꯤꯛ ꯃꯁꯤꯅꯁꯨ ꯑꯣꯏꯕ ꯌꯥꯔꯛꯇ꯭ꯔꯦ. ꯀꯜꯂꯛꯄꯁꯤꯡꯅ ꯏꯇꯨꯡ ꯀꯣꯏꯅ ꯏꯟꯅꯔꯦ. ꯁꯩꯇꯥꯟ ꯑꯃ ꯉꯥꯛꯊꯣꯛꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯑꯃ, ꯑꯍꯤꯡꯗꯁꯨ ꯅꯨꯡꯊꯤꯟꯗꯁꯨ ꯃꯈꯣꯏꯒꯤ ꯂꯥꯜꯂꯣꯟ ꯑꯁꯤ ꯑꯩꯅ ꯏꯇꯣꯝꯇ ꯉꯥꯛꯄ ꯏꯇꯤꯛ ꯅꯠꯇ꯭ꯔꯦ. ꯑꯩ ꯈꯪꯏ, ꯅꯨꯄꯤꯅ ꯕꯗꯅꯥꯝ ꯑꯃ ꯌꯥꯎꯗ꯭ꯔꯕꯗꯤ ꯍꯤꯡꯕ ꯑꯣꯏꯊꯣꯛꯂꯝꯗꯦ. ꯃꯤꯅ ꯍꯥꯏꯅꯕꯁꯨ ꯑꯩꯒꯤ ꯕꯗꯅꯥꯝ ꯄꯨꯝꯕ ꯅꯉꯣꯟꯗ ꯑꯣꯏꯖꯒꯦ. ꯆꯤꯡꯂꯦꯟ, ꯅꯠꯇꯦ, ꯃꯗꯨ ꯑꯣꯏꯊꯣꯛꯂꯣꯏ. ꯑꯩ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ. ꯍꯤꯡꯅꯕ ꯍꯣꯠꯅꯖꯔꯤꯕ ꯋꯥꯖꯕ ꯃꯇꯧ ꯂꯣꯏꯅꯕꯨ ꯈꯪꯏ. ꯅꯪꯕꯨ ꯅꯍꯥꯟ ꯀꯣꯔꯠꯇꯒꯤ ꯄꯨꯊꯣꯛꯄ ꯅꯨꯃꯤꯠꯇꯨ ꯑꯩ ꯑꯍꯤꯡ ꯆꯨꯞꯄ ꯇꯨꯝꯕ ꯌꯥꯗꯦ. ꯅꯧꯖꯔꯤꯕꯤ ꯅꯉꯣꯟꯗ ꯑꯋꯥ ꯃꯩꯈꯨ ꯆꯨꯔꯤꯕ ꯁꯃꯥꯖꯁꯤꯅ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯌꯥꯔꯒ ꯁꯥꯟꯅꯄꯣꯠ ꯌꯥꯗ꯭ꯔꯒꯅ ꯑꯋꯥꯕ ꯇꯥꯍꯟꯕ ꯃꯈꯣꯏꯒꯤ ꯇꯝꯊꯤꯔꯕ ꯋꯥꯈꯜꯁꯤꯡ ꯑꯁꯤꯕꯨ ꯅꯪꯕꯨ ꯀꯟꯅꯤꯡꯏ. ꯐꯠꯇꯕꯁꯤꯡꯒꯤ ꯆꯩꯔꯥꯛ ꯄꯤꯅꯤꯡꯏ. ꯑꯗꯨꯕꯨ ꯁꯛꯇꯤ ꯌꯥꯎꯗꯅ ꯑꯩꯅꯗꯤ ꯀꯔꯤ ꯇꯧꯒꯅꯤ? ꯐꯖꯇꯣꯝꯕꯤ, ꯑꯍꯥꯟꯕ ꯎꯅꯕ ꯅꯨꯃꯤꯠꯇꯒꯤ ꯍꯧꯅ ꯅꯪꯒꯤ ꯑꯋꯥꯕ ꯌꯥꯎꯗꯅ ꯄꯨꯟꯁꯤꯁꯦ ꯀꯠꯊꯣꯛꯂꯒꯦ ꯈꯟꯈ꯭ꯔꯕꯅꯤ. ꯂꯦꯝꯍꯧꯔꯤꯕ ꯄꯨꯟꯁꯤꯁꯦ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯖꯕꯤ ꯑꯣꯏꯖꯒꯦ. ꯆꯤꯡꯂꯦꯟ, ꯅꯠꯇꯦ ꯐꯖꯇꯣꯝꯕꯤ. ꯑꯣꯏꯗꯕ ꯉꯥꯡꯗꯨꯅ ꯅꯨꯄꯤꯕꯨ ꯅꯝꯊꯥꯛ ꯇꯧꯕ ꯅꯨꯄꯥ ꯑꯣꯏꯕꯒꯤ ꯙꯔꯃ ꯅꯠꯇꯦ. ꯔꯥꯖꯕꯪꯁꯗ ꯄꯣꯛꯄ ꯃꯤꯗꯤ ꯍꯥꯏꯈꯤꯕ ꯑꯣꯖꯥꯅ ꯉꯥꯛꯀꯗꯕꯅꯤ. ꯉꯝꯂꯣꯏꯗꯕ ꯋꯥꯗ ꯉꯝꯒꯅꯤ ꯍꯥꯏꯅꯤꯡꯗꯦ. ꯐꯖꯇꯣꯝꯕꯤ, ꯍꯣꯇꯦꯜ ꯐꯝꯕꯁꯦ ꯇꯣꯛꯂꯒꯦ. ꯆꯤꯡꯂꯦꯟ, ꯇꯣꯛꯂꯒ ꯅꯍꯥꯛ ꯀꯔꯤ ꯇꯧꯒꯅꯤ? ꯐꯖꯇꯣꯝꯕꯤ, ꯂꯥꯏꯅ ꯇꯝꯕ ꯑꯃ ꯂꯥꯛꯀꯅꯤ. ꯑꯩꯗꯤ ꯂꯣꯟꯕ ꯈꯣꯠꯄꯁꯨ ꯍꯩ. ꯆꯤꯡꯂꯦꯟꯅ, ꯍꯣꯏꯅꯦ, ꯋꯥꯗ ꯋꯥꯔꯒ ꯇꯣꯝꯕ ꯍꯦꯛ ꯊꯥꯔꯛꯑꯣ. ꯑꯔꯩ ꯑꯔꯩꯕ ꯆꯥꯃꯤꯟꯅꯕ ꯍꯥꯏꯕꯗꯨꯅꯤ. ꯐꯖꯇꯣꯝꯕꯤ, ꯇꯣꯝꯕꯅ ꯑꯣꯖꯥꯈꯣꯏꯒꯤ ꯌꯨꯝꯗꯤ ꯌꯥꯝꯅ ꯆꯥꯎꯏ. ꯏꯪꯈꯣꯜ ꯃꯅꯨꯡꯗ ꯃꯈꯜ ꯃꯈꯜꯒꯤ ꯎ ꯄꯥꯝꯕꯤ ꯊꯥꯏ. ꯅꯣꯡꯃꯇꯪꯗꯤ ꯂꯥꯛꯂꯒ ꯃꯤꯠꯁꯤꯅ ꯌꯦꯡꯅꯤꯡꯏ. ꯆꯤꯡꯂꯦꯟꯅ, ꯌꯦꯡꯉꯨ ꯀꯩꯗꯧꯒꯦ? ꯃꯈꯣꯛ ꯂꯣꯏꯔꯕ ꯗꯂꯥꯜ, ꯏꯁꯪꯅ ꯄꯨꯝꯌꯣꯝ ꯌꯣꯝꯁꯤꯜꯂꯕ ꯆꯦꯛꯄꯜ, ꯌꯥꯝꯅ ꯀꯨꯏꯔꯕ ꯌꯨꯝꯅꯤ. ꯌꯥꯝꯗ꯭ꯔꯕꯗ ꯃꯤꯔꯣꯜ 3ꯗꯤ ꯁꯨꯔꯕꯅꯤ. ꯌꯨꯝꯕꯨꯅꯤ ꯍꯥꯏꯕꯗ ꯃꯇꯤꯛ ꯆꯥꯗ꯭ꯔꯕ ꯑꯩꯉꯣꯟꯗ ꯍꯧꯈ꯭ꯔꯕ ꯔꯥꯖꯕꯪꯁꯒꯤ ꯄꯤꯕꯥꯅ ꯀꯔꯤ ꯇꯧꯔꯝꯕꯒꯦ ꯍꯥꯏꯕꯗꯨ ꯂꯤꯔꯤ. ꯗꯂꯥꯟ ꯑꯃꯟꯕꯁꯤꯡꯅ ꯃꯥꯒꯤ ꯃꯇꯝ ꯑꯃꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯂꯤꯗꯨꯅ ꯀꯔꯤ ꯇꯧꯒꯅꯤ? ꯍꯧꯖꯤꯛ ꯋꯥꯔꯤ ꯂꯣꯏꯔꯅꯤ ꯍꯥꯏꯕꯗꯤ ꯆꯦꯛꯄꯟ ꯗꯂꯥꯜ ꯂꯣꯏꯅ ꯀꯤꯟꯊꯕ ꯍꯧꯔꯦ. ꯑꯋꯥ ꯆꯤꯅꯥꯗꯒꯤ ꯄꯨꯔꯛꯄ ꯈꯨꯗꯣꯜꯁꯤꯡ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦ. ꯐꯖꯇꯣꯝꯕꯤ, ꯃꯥꯡꯈ꯭ꯔꯁꯅꯨ. ꯁꯨꯝ ꯆꯥꯔꯕ ꯄꯣꯠꯁꯤꯡ ꯑꯗꯨ ꯀꯔꯤ ꯀꯥꯟꯅꯒꯅꯤ? ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯁꯤꯟꯗꯣꯛꯂꯒ ꯑꯄꯤꯛꯄ ꯑꯅꯧꯕ ꯑꯃ ꯁꯥꯒꯠꯂꯁꯤ. ꯆꯤꯡꯂꯦꯟ, ꯃꯗꯨꯅꯗꯤ ꯆꯨꯝꯂꯕꯅꯤ. ꯑꯗꯨꯕꯨ ꯈꯨꯠ ꯍꯩꯔꯕ ꯀꯌꯥꯅ ꯃꯇꯝ ꯆꯪꯅ ꯁꯦꯝꯒꯠꯂꯝꯕ ꯄꯣꯠꯁꯤꯡ ꯑꯁꯤ ꯄꯥꯛ ꯍꯦꯛ ꯃꯥꯡꯍꯟꯕꯁꯨ ꯅꯨꯡꯉꯥꯏꯇꯦ꯫
ꯇꯣꯝꯕꯅ ꯑꯣꯖꯥ ꯆꯤꯡꯂꯦꯟꯁꯅ ꯆꯠꯈ꯭ꯔꯕꯣ? ꯐꯖꯇꯣꯝꯕꯤ ꯆꯠꯈ꯭ꯔꯦ, ꯉꯥꯏꯍꯥꯛꯇ ꯐꯥꯎꯕ ꯐꯝꯕꯤꯌꯨ, ꯌꯥꯄꯣꯠ ꯅꯠꯇꯦ꯫ ꯇꯣꯝꯕ ꯑꯩꯈꯣꯏ ꯑꯣꯖꯥꯁꯦ ꯁꯥꯎꯔꯗꯤ ꯌꯥꯝꯅ ꯁꯥꯊꯤꯕꯅꯤ, ꯊꯧꯕꯗꯨ ꯁꯤꯍꯧꯗꯕ ꯃꯔꯥꯏꯕꯛ ꯐꯕꯅꯤ꯫ ꯃꯥꯗꯤ ꯃꯤ ꯃꯑꯣꯡ ꯑꯃꯅꯤ, ꯐꯥꯒꯤ ꯐꯔꯥꯡꯁꯨ ꯇꯧꯕ ꯌꯥꯗꯦ, ꯑꯣꯏꯗꯕꯁꯨ ꯉꯥꯡꯗꯦ, ꯑꯗꯨꯒ ꯅꯣꯛꯄꯁꯨ ꯑꯃꯨꯛꯇ ꯎꯗꯦ꯫ ꯃꯥꯒꯤ ꯃꯃꯥꯡꯗ ꯃꯤ ꯑꯃꯠꯇ ꯆꯠꯄ ꯉꯝꯅꯗꯕꯅꯤ, ꯃꯤꯅ ꯌꯥꯝꯅ ꯀꯤꯅꯕꯅꯤ꯫ ꯐꯖꯇꯣꯝꯕꯤ ꯍꯌꯦꯡꯗꯤ ꯃꯈꯣꯏꯗ ꯆꯠꯂꯨꯁꯤ꯫ ꯇꯣꯝꯕꯅ ꯑꯩꯈꯣꯏ ꯍꯣꯇꯦꯜꯗꯤ ꯀꯝꯗꯧꯕ? ꯐꯖꯇꯣꯝꯕꯤ ꯍꯣꯇꯦꯜ ꯇꯣꯛꯏ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯇꯣꯝꯕꯅ ꯆꯥꯛ ꯂꯥꯝꯈ꯭ꯔꯦꯗ, ꯑꯩꯅ ꯍꯣꯇꯦꯜ ꯇꯣꯛꯄꯁꯤ ꯐꯠꯇꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯐꯖꯇꯣꯝꯕꯤ ꯇꯨꯃꯤꯟ ꯂꯩꯌꯨ, ꯅꯣꯡꯃ ꯆꯔꯥ ꯍꯦꯟꯕꯒꯤ ꯑꯗꯨꯛ ꯌꯥꯝꯅ ꯋꯥꯕ, ꯍꯌꯦꯡ ꯑꯌꯨꯛ ꯑꯣꯏꯅ ꯆꯥꯔꯁꯤ꯫ ꯇꯣꯝꯕ ꯃꯍꯥꯖꯟ ꯂꯥꯛꯇꯗꯅ ꯉꯔꯥꯡ ꯍꯖꯤꯔꯥ ꯁꯨꯕꯒꯤ ꯄꯩꯁꯥꯁꯨ ꯁꯣꯠꯍꯧꯔꯦ, ꯍꯌꯦꯡꯁꯨ ꯂꯥꯛꯇ꯭ꯔꯕꯗꯤ ꯀꯝꯗꯧꯕ? ꯂꯨꯈ꯭ꯔꯦꯗ, ꯄꯨꯛꯇꯕꯨ ꯆꯥꯛ ꯌꯥꯎꯗ꯭ꯔꯕꯗꯤ ꯊꯕꯛ ꯑꯃꯠꯇ ꯁꯨꯅꯤꯡꯗꯦ꯫ ꯐꯖꯇꯣꯝꯕꯤ ꯍꯌꯦꯡꯗꯤ ꯅꯈꯣꯏ ꯑꯣꯖꯥꯈꯣꯏꯗ ꯆꯠꯂꯨꯀꯣ꯫ ꯇꯣꯝꯕ ꯑꯁ ꯑꯗꯨꯃꯗꯤ ꯍꯥꯏꯔꯛꯂꯅꯨ, ꯑꯩꯅ ꯍꯩꯅꯈꯤꯗ꯭ꯔꯕ, ꯃꯥꯏ ꯆꯥꯅꯈꯤꯗ꯭ꯔꯕ ꯃꯐꯝꯗꯨꯗ ꯆꯠꯂꯨꯁꯨ ꯍꯦꯛꯇ ꯍꯥꯏꯕ, ꯃꯈꯣꯏꯗ ꯆꯠꯂꯒ ꯀꯩꯗꯧꯅꯤ? ꯐꯖꯇꯣꯝꯕꯤ ꯆꯠꯂꯒ ꯃꯥꯒꯤ ꯃꯅꯥꯛꯇ ꯉꯥꯏꯍꯥꯛꯇꯪ ꯐꯝꯂꯒ ꯍꯜꯂꯛꯎ꯫ ꯇꯣꯝꯕꯅ ꯑꯗꯨꯅꯤ ꯑꯩꯅ ꯍꯩꯅꯗꯦ ꯍꯥꯏꯔꯤꯕꯗꯣ, ꯅꯍꯥꯟꯋꯥꯏꯗꯤ ꯋꯥ ꯈꯔꯕꯨ ꯉꯥꯡꯅꯔꯨꯏ, ꯍꯧꯖꯤꯛꯇꯤ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯉꯤ, ꯋꯥꯗꯤ ꯑꯃꯠꯇ ꯉꯥꯡꯗꯦ꯫ ꯐꯖꯇꯣꯝꯕꯤ ꯋꯥ ꯉꯥꯡꯗꯕ ꯅꯨꯡꯒꯤ ꯃꯨꯇꯤꯁꯨ ꯑꯣꯏꯁꯅꯨ, ꯅꯣꯛꯄ ꯍꯩꯇꯕ ꯊꯃꯣꯏ ꯄꯥꯟꯗꯕꯁꯨ ꯑꯣꯏꯁꯅꯨ, ꯅꯪꯒꯤ ꯑꯣꯖꯥꯗꯣ ꯑꯩꯒꯤꯗꯤ ꯏꯁꯣꯔꯅꯤ, ꯄꯩꯈꯥ ꯇꯥꯔꯕ ꯄꯨꯈꯠꯄꯤꯔꯕ ꯄꯨꯟꯁꯤꯁꯤꯗ ꯑꯩꯒꯤꯗꯃꯛ ꯃꯍꯥꯛ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯑꯩ ꯃꯥꯒꯤꯗꯃꯛ ꯍꯤꯡꯒꯅꯤ, ꯑꯗꯨꯒ ꯁꯤꯕ ꯇꯥꯔꯕꯁꯨ ꯃꯥꯒꯤꯗꯃꯛ ꯁꯤꯒꯅꯤ꯫ ꯃꯤ ꯑꯁꯨꯛ ꯌꯥꯝꯂꯕ ꯆꯥꯎꯈ꯭ꯔꯕ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯑꯩꯒꯤꯗꯤ ꯃꯍꯥꯛ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯍꯣꯔꯦꯟ ꯎꯅꯔꯒ ꯅꯨꯄꯥꯗꯤ ꯅꯨꯄꯥ ꯊꯣꯛꯄ ꯇꯥꯕꯅꯤ꯫ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯇꯥꯡꯕ ꯄꯣꯠꯅꯤ, ꯃꯁꯤꯕꯨ ꯎꯐꯨꯜꯅ ꯈꯨꯝꯖꯤꯜꯂꯒ ꯀꯔꯤ ꯀꯥꯟꯅꯒꯅꯤ ꯍꯥꯏꯗꯅ ꯍꯪꯂꯛꯏ ꯍꯥꯏꯌꯨ꯫ ꯇꯣꯝꯕ ꯍꯥꯏꯕꯗꯨꯗꯤ ꯍꯥꯏꯕꯤꯒꯦ, ꯈꯨꯝꯂꯛꯀꯗꯧꯕꯗꯤ ꯃꯥꯟꯗꯦ꯫ ꯐꯖꯇꯣꯝꯕꯤ ꯇꯣꯝꯕ ꯅꯪꯕꯨ ꯑꯩꯒꯤ ꯀꯔꯤꯝꯇ ꯈꯟꯗ꯭ꯔꯥ? ꯇꯣꯝꯕꯅ ꯌꯥꯝꯅ ꯈꯜꯂꯤ, ꯑꯩꯈꯣꯏ ꯏꯃꯥꯗꯒꯤꯁꯨ ꯏꯆꯦꯅ ꯅꯨꯡꯁꯤꯕ ꯍꯦꯜꯂꯤ꯫ ꯑꯩꯅ ꯍꯌꯦꯡꯋꯥꯏ ꯊꯤꯀꯥ ꯇꯧꯔꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯍꯟꯒꯗꯧꯔꯤꯕꯅꯤ꯫ ꯍꯣꯇꯦꯜ ꯐꯝꯕꯁꯤ ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯍꯥꯏꯕ ꯆꯨꯝꯃꯤ, ꯆꯥꯕꯕꯨꯗꯤ ꯅꯨꯡꯉꯥꯏ ꯍꯥꯏꯕꯕꯨ ꯌꯥꯝꯅ ꯁꯥꯏ, ꯆꯔꯥ ꯍꯦꯜꯂꯕꯁꯨ ꯍꯖꯤꯔꯥ ꯁꯨꯕꯁꯤꯅ ꯅꯨꯡꯉꯥꯏ꯫ ꯀꯩꯅꯣꯝꯃ ꯅꯤꯡꯁꯤꯡꯂꯛꯂꯦ, ꯈꯨꯔꯥ ꯇꯣꯝꯆꯧꯅ ꯂꯨꯄꯥ 100 ꯇꯣꯟꯕꯅꯤ, ꯁꯥꯏꯀꯜ ꯁꯦꯝꯕꯗꯣ ꯊꯧꯔꯨꯒꯦ꯫ ꯐꯖꯇꯣꯝꯕꯤ ꯊꯧꯔꯨꯔꯅꯨ, ꯇꯣꯛꯑꯣ, ꯈꯨꯔꯥ ꯇꯣꯝꯆꯧꯗꯨ ꯌꯥꯝꯅ ꯂꯩꯖꯗꯕꯅꯤ꯫ ꯇꯣꯝꯕꯅ ꯏꯆꯦꯅ ꯑꯗꯨꯝ ꯍꯥꯏꯅ ꯇꯧꯗꯨꯅ ꯁꯦꯜ ꯌꯥꯝꯅ ꯃꯥꯡꯈ꯭ꯔꯕꯅꯤ꯫ ꯐꯖꯇꯣꯝꯕꯤ ꯈꯨꯔꯥ ꯇꯣꯝꯆꯧꯅ ꯑꯩꯈꯣꯏ ꯍꯣꯇꯦꯜ ꯁꯥꯕꯗ ꯃꯇꯦꯡ ꯄꯥꯡꯂꯤꯗꯨꯗꯤ ꯄꯩꯁꯥ ꯑꯃꯐꯥꯎ ꯂꯧꯈꯤꯗꯦ꯫ ꯇꯣꯝꯕ ꯐꯔꯦꯅꯦ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩ ꯑꯣꯖꯥꯈꯣꯏꯗ ꯆꯠꯂꯨꯔꯒꯦ, ꯑꯃꯨꯛ ꯍꯜꯂꯛꯂꯔꯣꯏ꯫ ꯐꯖꯇꯣꯝꯕꯤ ꯍꯣꯏ ꯍꯣꯏ꯫ ꯆꯤꯡꯂꯦꯟ ꯀꯗꯥꯏ ꯆꯠꯂꯨꯏ? ꯇꯣꯝꯕ ꯅꯆꯦꯗꯤ ꯀꯝꯗꯧꯔꯤ? ꯇꯣꯝꯕꯅ ꯑꯣꯖꯥ ꯑꯩꯈꯣꯏ ꯍꯣꯇꯦꯜ ꯐꯝꯕ ꯇꯣꯛꯂꯦ, ꯑꯩ ꯕꯖꯥꯔꯗ ꯌꯨꯝ ꯁꯥꯕꯒꯤ ꯍꯖꯤꯔꯥ ꯁꯨꯕ ꯌꯥꯎꯏ, ꯅꯣꯡꯃꯗ ꯂꯨꯄꯥ 200 ꯐꯪꯏ, ꯉꯔꯥꯡꯗꯤ ꯄꯤꯔꯛꯇꯦ, ꯏꯆꯦ ꯏꯕꯥꯅꯤ ꯆꯔꯥ ꯍꯦꯜꯂꯤ꯫ ꯆꯤꯡꯂꯦꯟ ꯅꯈꯣꯏꯅꯤ ꯆꯔꯥ ꯍꯦꯜꯂꯕ꯭ꯔꯥ? ꯇꯣꯝꯕ ꯏꯆꯦꯁꯨ ꯐꯤ ꯌꯥꯝꯅ ꯀꯟꯅ ꯂꯣꯜꯂꯤ, ꯑꯣꯖꯥꯒꯤꯅꯦꯁꯨ ꯍꯥꯏ꯫ ꯆꯤꯡꯂꯦꯟ ꯑꯩꯗꯤ ꯅꯈꯣꯏꯒꯤꯗꯃꯛ ꯀꯔꯤꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯗꯦ, ꯐꯩ ꯅꯪꯅ ꯅꯨꯄꯥ ꯃꯆꯥꯅꯤꯅ ꯊꯕꯛ ꯁꯨꯕ ꯆꯠꯇꯨꯅ ꯍꯤꯡꯅꯅꯕ ꯍꯣꯠꯅꯔꯤꯕꯗꯣ ꯌꯥꯝꯅ ꯐꯩ꯫ ꯍꯌꯦꯡ ꯃꯈꯩꯗꯤ ꯈꯨꯗꯣꯡꯆꯥꯗꯕ ꯍꯥꯏꯕꯗꯤ ꯄꯩꯁꯥ ꯂꯩꯇ꯭ꯔꯕꯗꯤ ꯑꯩꯒꯤ ꯏꯅꯥꯛꯇ ꯍꯦꯛ ꯂꯥꯛꯎ꯫ ꯇꯣꯝꯕ ꯏꯆꯦꯅꯗꯤ ꯑꯣꯖꯥꯒꯤ ꯃꯅꯥꯛꯇ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯠꯂꯨ ꯍꯥꯏ, ꯃꯥꯗꯤ ꯑꯣꯖꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯅꯤ꯫ ꯆꯤꯡꯂꯦꯟ ꯅꯣꯛꯂꯒ ꯑꯩꯕꯨ ꯃꯥꯅ ꯅꯨꯡꯁꯤ, ꯃꯔꯥꯏꯕꯛ ꯊꯤꯖꯔꯕꯤꯅꯤ꯫ ꯅꯪꯅ ꯁꯤꯃꯁꯨ ꯍꯥꯏꯌꯨ, ꯑꯩꯒꯤ ꯊꯋꯥꯏꯅ ꯂꯩꯔꯤꯃꯈꯩ ꯃꯥꯒꯤ ꯑꯋꯥꯕꯗ ꯃꯇꯦꯡ ꯄꯥꯡꯒꯅꯤ, ꯑꯗꯨꯕꯨ ꯂꯩꯃꯟ ꯆꯜꯂꯕꯤ ꯂꯩꯔꯥꯡꯕꯨ ꯁꯥꯒꯩꯒꯤ ꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯕ ꯍꯧꯅꯗꯦ, ꯃꯍꯥꯛꯄꯨ ꯑꯩꯅ ꯏꯆꯜꯒꯨꯝꯅ ꯅꯨꯡꯁꯤꯕꯅꯤ꯫ ꯇꯣꯝꯕ ꯑꯗꯨꯗꯤ ꯑꯣꯖꯥ ꯑꯩ ꯊꯕꯛ ꯁꯨꯐꯝꯗ ꯆꯠꯆꯔꯒꯦ꯫ ꯆꯤꯡꯂꯦꯟ ꯅꯪꯕꯨ ꯉꯔꯥꯡꯁꯨ ꯆꯔꯥ ꯍꯦꯜꯂꯤ ꯍꯥꯏꯕ ꯇꯥꯏ, ꯑꯩ ꯄꯩꯁꯥ ꯈꯔ ꯄꯤꯒꯦ꯫ ꯑꯁꯨꯝꯅ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ, ꯃꯊꯪꯗ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯎꯅꯔꯁꯤ꯫ ꯃꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯌꯥꯝꯕꯨ ꯀꯥꯏꯅꯔꯕ ꯌꯥꯊꯪ ꯅꯤꯖꯔꯤ, ꯈꯨꯔꯨꯝꯖꯔꯤ꯫